Meitei Naga Punsin Tabak Dominava Makan Belesta upon Begimi Pampangtokre, Manipur amadi Yelhoumi singgi mathakta Chatharakpa External Aggression sing puna thengnaminaba whatever crip. Su Lautokpa NRC update Tauba amadi ER Lautok Taksingadari. Meitei Naga Loop sing Punsinduna Semba Native People's Committee Manipur NPCM na Sinduna Furupani Asi Punsinduna Puna Tabak Dominava Panamda. Ngasi Kangpokpi District ki Makana Native People's Convention pangthoktuno warep kya lauminakri. NPCM na sinduna Makhan Liang may kulda ngasi pangthokiba mifam aduda committee ki convener oiriba asangka sanhai India lengan koki militant singa sanariba suspension of operation su sinamar moiraga Manipur gi yellow fruit singda mihat mipun chatharaktuna nena tadaba madi awaba piba mayunagani. Zoris abon may amadi Assam Prince Anina moderator oiduna United Response haiba thimna pangthokiba Native People's Convention aduna wangang laduna asangkasana makhatan hai Manipur External Aggression Force na Yelhoumi singna satharagliba mihat mipunasi thengnanaba Meitei amadi Naga Punsinduna thabak tawnabigi panamda convention asi pangthokpani lamdam asigi tuan district singda leiriba native singda lamdam asida thokliba irang asi karamna horakhibano suspension of operation su gi matang NRC update amadi census ki matangda Kangana batangkak naina convention pangthokani hainasu asangkar sarna makhatana phongdoki bakna hai suo si leramdraga dingasi Yelhoumi singna thengnariba awaba nangliba saitheng amadi thokliba conflict asi thoklamloi suna ngasigi lana sigi root cause oiraga irang asi tholakpani haina lodaba ngamloi maruoina ngasi Manipur External Aggression External Force mayamna ona tainana tawriba thabak singasida Yelhoumi khoi punna amat ona leminaraga punna thengnaminaba mathokte haina saphuki ngasigi thoramasida K Timothy Jemik MU gi Professor Dr. Y Premananda Demographer Dr. RK Narendra Indira Gandhi National Tribal University gi Assistant Professor Homen Thangjam Resource Person oina wangaki ngasigi mifam aduna amat loki buwarep singdi Manipur gi mathakta Chatharakpa External Aggression Meitei amadi Naga frupna puna thengnaminaba narco terrorism gi mayokta puna leminaba haiba warep sing lobigi mathakta lamdam asigi yellow fruit sing kanjanaba common policy amasum program ama yathokpa haina su warep lokhi loinana mifam aduna amat oina khulai paibisinga satnariba su agreement khudaka tokadabani Manipur gi Assam Rifles lauthokigadabani Manipur National Register of Citizens NRC update tawgadabani haiba demand sing tokhi loinana state asigi tunglam sat amadi Yelhoumi singi ngak senanaba legislature singi apun mifam ama pangthoknana basung ngasigi mifam na lengang taksingki loinana ngasigi mifam aduna sahi khudingi June ani bu Native Peoples di haina observe tawna basu warep lokhi amadi lamdam asigi yellow fruit singna mayoknariba awaba singa masum Manipur gi wariba phibam singasi national leader sing leba sigi tuan mafam singda leiriba miyamda loina malem gi thakta khanganana gi thabak lokhonana select committee ama sembadus amatu oina yanakhi Priyas Nit Biology na Satra masum Satri singi weba nungarepa pauzel puduna laksari NTA Nit UG 2027 NTA Nit UG Foundation course ki weba admission form thajari lakli bazun gi tang ama English ngani ga kun ga taruk tigi class haujaragani hariba singa sida khena ba timing da Nit Biology Foundation class 11 Foundation class 12 ki class tawjagani Nit Biology takpa sahi tara hen experience lairaba Biotechnology MU Life Science MU Department singda former guest faculty oiramlaba well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro aikhoigi contact number di 7005534385 natragana 7005376151 ni aikhoigi address na Kaisampat Kaisam Laikai JTCM की total shutdown की खोंजंग हंदोखरे नागा तरुक टेक कायदना थादोरकलाबा मतमदा justice फंगनी Joint Tribe Council Manipur JTCM na Manipur की जिरांग सिंग खुंदाबा मफम सिंगदा लाउथोखिबा total shutdown की खोंजंग खुदकतगी हंदोखले हैरि JTCM na थादोरकपा चिरोलामदा total shutdown की खोंजंग हंदोखले हैना फोंतोरकपा लोइना total shutdown की खोंजंग असिबु मापुंग फानबगिदमा जिरांग मिया मुथकप फोंतोखली
Madumapu Naga misam taruk fazin kipa sin oirakliba phiba masi ZTC Manipur na kupni gengsin baga loinana jirang nung miyam na su mikup na hum singna laina basu khangali loinana fazin kipa Naga misam taruk kudak ta tek ta kaidana thadorak ta batarabadi Joint Tribe Council na makhatana matam amate hekta total shutdown gi khongjang natragana makhal kya gi khongjang saksalakpa ye hena su phungdorakli Koki narco militant group singa lautung naraga me kuntaraga humdoida refugee oriba lairon wifi koki khunja singna fazin kiba pastor ani yauna khunja taruk kudak tek ta kaidana thadokadabani haina demand tawraduna fazin kiba ikoi gi isul inaw sing tek ta kaidana halaklaba matam adu khaktada mapung faaba success pangani maram asina makoina thaduraktriba faaba ikoi gi khongjanga si loiseloi haina su Joint Tribe Council Manipur na phungdorakli Panbaya beri United Naga Council UNC na kuki taraga mari thadurak naba warep lorok pada Naga miyam ni yaning daba phungdok pagaloina ZTCM na sukudak ta shutdown lokthok tu na khongjang saksigani tungda UNC ki mekedi ki kuki taraga mari thadok naba warep bada amuk handokibani Pesi singlak ta lot tu na thamlamba khusukulai sing phangmangamkhri Combined Security Force na sathakhiba operation da Thawal District ki Yeripok Police Station ki manungsanba pesi singlak ta lot tu na thamlamba yamlaba nomai sing maru amadi bomb sing phangmangamkhri Police tagi phangwa pawgi matungina ngasi ayu Yeripok Police na pesi singlaki singkhong yamlaba khulai lolaga thamle habigi akaknaba paw ma phangmadigi Thawal gi Additional SP Operation Hais Devendra gi poktak makhada Thawal gi Commando OC Inspector K Nitaranjan lusung Commando sing kuntraga matay suba Assam Rifles amasu samaga humfuga mga suba Territorial Army gi apunba kangbo mana ngase pung mari ga makhairam tabada pesi singlaki singkhong da thi humbi ki thabak sa thabaga loinana ayuki pung mga ga min mari rom tabada lotuna thamlamba yamlaba khulai sing phangmangam kheri Thawbal SCP Manos Prabhakar gi miyang makhada sathaba operation aduda Pangbangam kraba khulai sing adu AK rifles ama DBBL ganama SBBL ganama SBBL ama hand grenade ahum Chinese hand grenade ama detonator mari inches magazine ama ani AK magazine ani inches LMG magazine ama AK live round kunga manga 12 ball cartridge tarer bofeng radio handset amani khulai sing fokat pasigi matang na Yeripok police na case ma lokotuna makhatana thijinbagi thabak hokri hari New York Indian Film Festival Manipuri Film Bungna tuan be award ahum phangli New York Indian Film Festival 2026 the Manipuri Film Bungna tuan be award ahum phangli film asida maru eva saktam langliba Gugun Kipgena Best Child Actor gi award phangki filmmaker Lakshmi Priya Devi na Best Director award pikhi atop award amana Best Debut Film gi Indo-American Arts Council Sindar Numit Mari ni Sukna Chatharakpa Film Festival Losin Kibaga Loinana India ki tuan ba feature film taraga mapan documentary Mari amasung short film kunga tren utki tuan bi India ki lol taraga manga da namba film sing miyamna pamning anaki ate award phangkraba sing di Nikhil Baina Best Actor Minakshi Zayan amasung Victoria Thek amasung Prajata Desmukna Best Actress ki award punna phangminaki Non-fiction की category da Deja Buna Best Documentary Feature Film amasung Zoster na Top Narrative Short Film की award phangki Festival lusin begi thoram da wangang duna Indo-American Arts Council की